Turkey and Syria dangarang hakiba yohar aduda hojik faubada mioi lising marika chohom leikidre loinena mioi lising kaya amana asokapan nanghankre hojik faubagi oina mioi kaya akai atoi singi marakta chaptuna leiram kini haina thajanare mi kanbagi thabak changsiliba mioi singi matung ina Turkey and Syria gi mafam ayambada asi ana kaya leiram kigani haina thajanare Panba yai madudi ngarang Turkey and Syria gi mipum singna tumningai matamda magnitude 8.9 ki changda yuhar harakpadagi mioi kaya asi laikidabani ningsing bayaba amana ing kumjali singamaga chamapan kuntragamapan gi matungda Turkey da mioi khwaidagi yamna sikibasi handaki yuhar haba asina oiragani ngarang hakiba yuhar adugi Manil Lebanon Cyprus amadi Israel fawba yauke masigi matakta khara lapthokna leiriba Denmark amadi Greenland fawbadasu yauke Laibak tiba thodok asibu yengduna malemgi laibak kayana mateng pangna bathabak lokhalak pahokre masigi manungda India gi maikaidagi su Turkey da mateng pangna ba acha athak ana layengi potlam kaya yauna NDRF ki akhanaba team ama ahanba oina thakre